ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯊꯧꯀꯣꯜꯒꯤ ꯁꯅꯥꯅꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯝꯅꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯕꯣ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯔꯦ꯫ ꯂꯣꯌꯨꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯃꯩꯇꯩ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯨꯡꯂꯔꯦ꯫ ꯀꯕꯣ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ, "ꯁꯦꯅꯥꯄꯇꯤ, ꯆꯠꯂꯨ! ꯃꯌꯥꯝ ꯑꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯈꯣꯏꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯕꯣ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫" ꯂꯣꯌꯨꯝꯕ ꯋꯥꯗꯤ ꯉꯥꯡꯗ ꯀꯕꯣ ꯅꯤꯡꯊꯧꯗ ꯃꯃꯤꯠꯇꯨ ꯆꯥꯒꯗꯕꯒꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦꯅꯥꯄꯇꯤ ꯃꯌꯥꯝ ꯑꯗꯨ ꯁꯥꯖꯩ ꯄꯥꯏꯗꯨꯅ ꯍꯣꯏꯕ ꯍꯧꯔꯛꯏ꯫ "ꯍꯩ, ꯆꯠꯂꯨꯅꯦꯍꯦ! ꯆꯠꯂꯣ, ꯑꯁꯣꯝꯗ ꯆꯠꯂꯣ!" ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯆꯠꯇꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯦꯅꯥꯄꯇꯤꯅ ꯂꯣꯌꯨꯝꯕꯗ ꯆꯩ ꯃꯇꯣꯜ ꯑꯗꯨꯅ ꯊꯤꯟꯗꯨꯅ, "ꯍꯩ, ꯆꯠꯂꯨ ꯍꯥꯏꯔꯤꯕꯁꯤ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯍꯥ? ꯅꯅꯥꯗꯣ ꯄꯪꯉꯕꯣ?" ꯂꯣꯌꯨꯝꯕ ꯀꯕꯣ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦꯅꯥꯄꯇꯤꯅ ꯑꯃꯨꯛꯀꯁꯨ, "ꯍꯥꯏꯔꯤꯕꯁꯤ ꯇꯥꯗ ꯃꯥꯜꯂꯤꯅꯦ ꯃꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯃꯀ꯭ꯂꯥꯞ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯣꯌꯨꯝꯕꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯕ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯁꯥꯎꯔꯞꯅ, "ꯃꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯤꯗꯅ ꯇꯣꯛꯂꯔꯅꯤ꯫ ꯐꯩ, ꯅꯪ ꯆꯩꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯁꯦꯅꯥꯄꯇꯤ ꯃꯈꯨꯠ ꯑꯗꯨ ꯑꯔꯩꯕ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯁꯦꯅꯥꯄꯇꯤꯅ ꯀꯟꯁꯤꯟꯈꯤꯕꯒ ꯁꯅꯥꯅꯨ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯈꯥꯡꯉꯤ꯫ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯀꯕꯣ ꯅꯤꯡꯊꯧ ꯃꯥꯁꯨ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥ ꯇꯥꯡꯕꯜꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯇꯞꯅ ꯆꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯑꯅꯝ ꯀꯟꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯍꯧꯖꯤꯛ ꯀꯟꯊꯤ ꯐꯨꯗꯣꯛꯇꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏ?" ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯗ ꯀꯔꯤ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ? ꯌꯦꯡꯉꯨ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯇꯥꯕꯒꯦ ꯍꯥꯏꯕꯗꯣ." ꯀꯕꯣ ꯅꯤꯡꯊꯧ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯗꯨꯅ ꯅꯣꯛꯏ, "ꯀꯔꯤ? ꯃꯤꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯄꯥꯡꯗꯕ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯊꯧꯒꯂꯣꯟ ꯎꯠꯄꯁꯨ ꯄꯥꯝꯂꯤꯕ? ꯇꯥꯎ ꯃꯨꯟꯅ, ꯋꯥ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯨꯒꯅꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯨꯅ ꯃꯇꯝ ꯀꯌా ꯂꯥꯛꯅꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯣꯏꯄꯣꯠ ꯀꯥꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯔꯕ ꯀꯥꯟꯗ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯖꯕ ꯃꯤꯗꯨꯅ ꯃꯔꯥꯏꯕꯛ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯆꯜꯂꯕꯅꯤ, ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏ꯫ ꯆꯠꯂꯣ, ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯑꯁꯤꯗ ꯂꯩꯔꯨꯆꯣ." ꯌꯨꯕ꯭ꯔꯥꯖ ꯑꯃꯅ ꯑꯃꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ? ꯅꯤꯡꯊꯧꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯔꯝꯆꯠ ꯆꯠꯇꯕ, ꯑꯗꯨꯒ ꯅꯪꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯏꯇꯤꯛ ꯏꯊꯧꯅꯥꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ ꯈꯪꯖꯧ꯫ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯤꯛ ꯃꯊꯧ ꯅꯥꯇꯅ ꯂꯝꯗꯝ ꯑꯁꯦ ꯂꯣꯏ ꯆꯟꯗꯨꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯟ ꯂꯤꯛꯏ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕ? ꯀꯕꯣ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ "ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ? ꯆꯠꯂꯣ, ꯃꯉꯛ ꯁꯝꯁꯦ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯁꯤꯟꯈꯣ." ꯁꯦꯅꯥꯄꯇꯤ ꯁꯥꯎꯅ, "ꯅꯪ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯁꯦꯅꯥꯄꯇꯤ ꯂꯣꯌꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯑꯗꯨ ꯐꯝꯍꯟꯗꯨꯅ ꯅꯦꯠꯁꯤꯜꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯐꯨꯃꯜꯂꯛꯄꯗꯨꯗ ꯌꯨꯕꯔꯥꯖ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯀꯣꯛꯇ ꯌꯦꯛꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯎꯐꯨꯜꯊꯛ ꯑꯗꯨꯗ ꯀꯤꯟꯊꯔꯛꯏ꯫ ꯃꯌꯥꯝ ꯑꯃ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯤ꯫ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯅꯥꯅꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯆꯥꯒꯤ ꯃꯒꯨꯜ ꯈꯪꯂꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ꯫ ꯁꯅꯥꯅꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ꯫ ꯂꯣꯌꯨꯝꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯑꯗꯨꯅ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯖꯕ, ꯆꯥꯎ ꯁꯥꯡꯕ, ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯏ꯫ ꯁꯅꯥꯅꯨ ꯐꯝꯗꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯌꯣꯛꯆꯕꯤꯁꯨ ꯂꯣꯌꯨꯝꯕꯕꯨ ꯇꯝꯊꯤꯅ ꯐꯨꯔꯤꯕ ꯑꯗꯨ ꯁꯅꯥꯅꯨꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯏ꯫ ꯆꯩꯈꯣꯜ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡꯗ ꯂꯣꯠ ꯂꯣꯠꯇꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯆꯪꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯁꯅꯥꯅꯨ,
नुपा असे कमदौ हौरे तुमिना लेख्रिबसिबु सिख्रबरो सनानु नुंगाइतना खंगदे अइना ngaklibadi asukana phuribasi phawbada ayo haidana madum tumina khanglibasini maduna maitai lebaki yubrasnidana aidi magi khanbada laiman kari ining thawna matik thokpa lakna khragani kuirabani sigumba tanja ase ning thawna amadi lebak asina ngairak libase adubu yokjabi asumna amana amabu laman khumnaduna khayam kuina lekhigani nongma natraga nongmadi aikhoi pumba sigadaba ngaktani hinglingai matam kharasida asuk nungsinadribasibu karigino nang aina khaliba wakhal asina mipum khuding khalamlabadi ngasi malem asida lan haibase leiramlo sananu thungnau adudagi yengthoklubada loyumbabu mayam changduna masa sagan paiduna soro soro chingduna pusinkhriba adu urai sananu maitailan misingbu makhut pena laman khumge haina singduna leirambani adubu loyumbagi mipu mapabongna tawribadu uraga magi thamoi wakhaladu sontharakpagumna tawrai ngaihak amuk leiraga donpe khongduna kabolanmi chong phanduna nungaiba phongdoknarakle kaboning thau mayam aduda hairai ngasidi aikhoi khuding amata oiduna langam phiral paiba haibado oirake mayam nungaina leithokpi langning balangbi selungbada mu hairai selungba chalu kanagi san iroi leibagi yengluju aina mana chawna bigani leiriba mayam ase mabuk pokhaiba makhai pisau nongalamdaiduda maizau thaduna mayam do magi magi ahiba unaduna law khongduna nungaiba phungtoknari ngasidi kabu miyam maitai singdagi lanthokle khanduna kayada nungainariba mapalda tili langliba thiliba mayam adu imungda leiriba nupi sing adudi tumba hippa yadre makhoi ahummak wakhal iman manabagumna tawri nupi oibi haiba asina karigumba kanda thamoi asuk sonduna minungsi chawba matangsu yaurai nakal amaromdana ayo chaina khangduna lawba khongba haurai loyumba tapna tapna wakhal tarai mana wakhal tarakpada chekna koisinduna imamamba thaumai mangal macha amakhak musi musi thalibadu urai thaumai aduda ngaihak mamit kupta yengi aduga amuksu mapandagi mayamna haraubagi law khongbagi makhol matarai loyumba haugatke hone adubu mayam changduna kukibagi masa adu pungtek tekle machi phawba lengba ngamkhidre phanakana haugatke haina hone machi khitang lengba laimaida amuk khangtu tuki loyumba mamaya do upsinduna haugatana aduma nongan bangai ba takre tolen leibak ningthaugi manakta nungaitana makhut adu punduna changrei puremba tolenda hairai ipu kari toba yawirabagi ipuna nungaitana leibidi iningthau napu aigi wakhalase pothapam khangde chatkhriba sing adu karam tawramgani khanbada I pausu amata takhidre kari tawsige haibado amuktadi khananingi na naide ipo aisu khalamlibani inaw pakasu masa khara ngamlaba male maga loinana anishu lanmi thaduna mari makhong amuktang lawhaluba chumgadra haina khali pakasana palakpa aduda tolen khoirang khoi saunana mangak ado yetlom oiromda haidok haizin tawduna pakasana na wafam adu yarakani haiba ai thajade adubu masu lebak asigi luchum yarakloi haiduna haidrabadi kamdawni haiduna amuktang yengbudi mathau tari phai phai ining thauna phai haibado adum tawbi aikhoidi kharatuna makhoi kamdawri haina khang masi khaktani makha tabadi ining thauna phai haina khanbibado adum pangthokpi aigi wadi leibak irang haurakdringai asida ining thauna sinbi ho masida leisai tolen chatkriba khongchat adu kari oirambani khanbada ma nongma nongmagi pothapam khanglakte I pausu kari mata tadri aduga somdana pakasanana naribani haiduna numtigi ngayen thong thongduna leptana chakhalak lebak ningthau amadi prajana wari basi kari mata changde mangonda leisabi mayam ama sandya changlakpagi aying manungsi chaba thoknarei thambala sangbida hairei asangbi ngarang silungbala amra asangbi saurabna la ami thambalna karimna gumkai khong
ꯅꯪꯗꯤ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯂꯣꯏꯖꯕ ꯑꯔꯥꯡꯕꯤꯗꯣ ꯄꯨꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣ ꯄꯨꯈ꯭ꯔꯦ. ꯅꯪꯁꯨꯅꯦ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯖꯤꯜꯂꯛꯑꯦ. ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯃꯔꯥꯏ ꯂꯧꯖꯗꯧꯗꯣ? ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ, ꯃꯤ ꯑꯇꯩꯅ ꯂꯧꯕꯁꯨ ꯅꯠꯇꯦ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯂꯧꯕꯕꯨ. ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯄꯥꯝꯃꯣꯏ. ꯃꯁꯛꯇꯣ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯁ ꯅꯪꯕꯨ ꯇꯥꯈꯤꯗꯅ ꯇꯣꯛꯄ ꯇꯥꯔꯤꯃꯤ. ꯇꯥꯒꯦꯁꯨ ꯇꯥꯁꯅꯨꯕ, ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯂꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯥꯗ ꯆꯠꯂꯒ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯍꯧꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯑꯁꯪꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯅ ꯈꯔ ꯌꯦꯡꯖꯔꯝꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯨ ꯎꯈꯤꯗ꯭ꯔꯦꯗꯅ. ꯑꯗꯨꯒ ꯃꯁꯤꯗ ꯅꯥꯔꯤꯕꯅꯤ ꯍꯥꯏꯅ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯀꯅꯥꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯉꯥꯅꯨ ꯌꯦꯟ ꯊꯤꯗꯨꯅ ꯂꯩꯔꯦ. ꯍꯣꯏꯅꯦ, ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯃꯥꯝꯃ ꯈꯣꯏꯗꯒꯤꯅꯦ ꯈꯨꯅꯨ 2 ꯂꯧꯈꯤꯕꯅꯤ. ꯑꯗꯨꯅꯤ ꯅꯥꯕꯗꯤ ꯅꯍꯥꯟꯅ ꯐꯔꯝꯃꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯟꯗꯨꯅ ꯑꯍꯥꯎꯕ ꯆꯥꯔꯒ ꯂꯩ. ꯃꯥꯅ ꯆꯠꯃꯤꯟꯅꯔꯨꯕ ꯃꯤ ꯈ꯭ꯋꯥꯏꯗꯤꯅꯦ ꯂꯣꯏ ꯐꯅꯈ꯭ꯔꯦ. ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯦꯝꯃ, ꯑꯉꯣꯝꯕꯤꯗꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯦ ꯑꯉꯥꯎꯕꯤꯒꯤ ꯃꯑꯣꯡꯗꯅꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯦ. ꯑꯃꯅ ꯑꯃꯨꯛ ꯇꯥꯞ ꯑꯣꯛꯇꯨꯅ ꯃꯃꯥꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯤꯔꯣꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯥꯏꯌꯦ. ꯇꯧꯔꯝꯅꯤꯌꯦ ꯃꯗꯣ, ꯃꯣꯂꯤ ꯑꯩꯅ ꯈꯜꯂꯤꯅꯤ. ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯄꯥꯟ ꯏꯄꯥꯟ ꯀꯌꯥ ꯊꯣꯛꯄ ꯌꯥꯗꯦ. ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯃꯒꯤꯅꯤ ꯍꯥꯏꯅ ꯇꯥꯏꯌꯦ. ꯀꯥꯏꯗꯩꯅꯣꯍꯦ, ꯑꯣꯏꯔꯝꯃꯣꯏ. ꯑꯗꯨꯛ ꯙꯔꯃ ꯂꯩꯕ, ꯕꯦꯕꯥꯔ ꯂꯩꯕ, ꯃꯤꯉꯣꯟꯗ ꯀꯧꯕꯗ ꯃꯤꯠꯅ ꯈꯠꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯅꯨꯄꯥꯗꯨꯅꯕꯨ. ꯏꯁ ꯏꯕꯦꯝꯃ, ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯨꯄꯥꯅꯤ. ꯃꯤꯅ ꯍꯥꯏꯅꯩꯁꯦ ꯆꯨꯝꯂꯝꯃꯅꯤ. ꯇꯧꯗꯅꯅꯦ ꯍꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯋꯥꯐꯝꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯆꯨꯝꯃꯕꯣ? ꯆꯨꯝꯃ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯉꯣꯝꯕꯤ ꯅꯥꯕ ꯍꯪꯕ ꯆꯪꯉꯨꯕꯗꯅꯦ ꯐꯤꯕꯝ ꯌꯥꯝ ꯀꯥꯏꯅ ꯂꯩꯍꯧꯋꯦ ꯍꯥꯏ. ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯨ ꯂꯩꯇꯦ? ꯈꯪꯗꯦ. ꯐꯖꯈ꯭ꯔꯕ ꯃꯁꯛꯀꯥꯗꯣ ꯄꯨꯡꯀꯣꯞ ꯀꯨꯞꯐꯧꯔꯤ. ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯍꯧꯋꯦ ꯏꯃꯥꯅ. ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯅꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯆꯦꯒꯥꯏ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ. ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯕ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯀꯗꯕ ꯃꯥ ꯍꯪꯒꯣꯏꯕ ꯄꯣꯛꯂꯛꯏ. ꯁꯦꯅꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯆꯪꯉꯁꯤꯔꯅꯦ? ꯑꯃꯨꯛ ꯍꯜꯂꯕꯗꯤ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯈꯜꯂꯅꯤ. ꯁꯦꯅꯨ ꯃꯥꯁꯨ ꯃꯤꯃꯥꯡ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯖꯔꯛꯇ꯭ꯔꯕꯅꯤ. ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯅꯤꯅ ꯅꯣꯡꯃꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯁꯦꯅꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ. ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯅꯨꯕꯨ ꯌꯦꯡꯗꯨꯅ ꯉꯥꯡꯅꯔꯤ. ꯌꯦꯡꯉꯨ ꯇꯨ, ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯐꯥꯎꯕ ꯃꯊꯟꯇ ꯂꯥꯛꯏꯁꯤꯅꯤ. ꯍꯥꯟꯅꯗꯤ ꯁꯦꯅꯨ ꯋꯥꯡꯒꯣꯜ ꯍꯥꯏꯅ ꯅꯞꯁꯤꯟꯅꯗꯨꯅ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯝꯗ꯭ꯔꯤꯕꯗꯨꯅꯤ. ꯃꯌꯥꯝ ꯑꯗꯨ ꯋꯥꯡꯒꯣꯜ ꯁꯅꯥꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯛꯏ. ꯋꯥꯡꯒꯣꯜ ꯃꯥꯁꯨ ꯀꯨꯏꯔꯕꯅꯤ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯅ ꯂꯩꯈ꯭ꯔꯤꯕ. ꯁꯦꯅꯨ ꯃꯥꯁꯨ ꯋꯥꯡꯒꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯉꯥꯡꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ. ꯉꯁꯤꯗꯤ ꯁꯦꯅꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯡꯒꯣꯜ ꯃꯥꯒꯤ ꯏꯆꯪ ꯊꯧꯅ ꯂꯦꯞꯂꯨꯕ ꯉꯝꯗ꯭ꯔꯕꯅꯤ. ꯃꯔꯥ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯇꯨ ꯏꯀꯣꯟ ꯄꯣꯟꯈ꯭ꯔꯕꯅꯤ. ꯁꯦꯅꯨ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯏ. ꯋꯥꯡꯒꯣꯜ ꯁꯅꯥꯅ ꯁꯦꯅꯨ ꯀꯩꯗꯧꯔꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯕꯗꯤ? ꯁꯦꯅꯨ ꯈꯨꯝꯂꯝꯗꯦ. ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯝ ꯆꯪꯈꯤ. ꯋꯥꯡꯒꯣꯜ ꯁꯦꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯨꯏ. ꯁꯦꯅꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯇ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ. ꯏꯕꯦꯝꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯏ. ꯑꯩꯕꯨꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯋꯥꯡꯒꯣꯜ ꯅꯣꯛꯅꯤꯡꯗꯕ ꯀꯪꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯁꯥꯟꯅꯖꯁꯅꯨ, ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯑꯩꯅ ꯇꯧꯔꯨꯕꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ. ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯤ. ꯅꯠꯇꯦꯅꯦ, ꯃꯁꯤꯕꯨ ꯏꯕꯦꯝꯃꯒꯤ ꯏꯔꯥꯜ ꯈꯛꯇꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯕ? ꯇꯁꯦꯡꯅ ꯏꯕꯦꯝꯃꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ? ꯋꯥꯡꯒꯣꯜ ꯁꯅꯥ ꯋꯥꯈꯜ ꯂꯩꯇꯥꯅ ꯃꯥꯇ ꯅꯠꯇꯅ ꯄꯥꯕꯨꯡꯁꯨꯅꯤ. ꯋꯥꯡꯒꯣꯜ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ. ꯁꯦꯅꯨ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯏ. ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯕꯒꯦ? ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤꯕ? ꯑꯩꯈꯣꯏꯅꯁꯨ ꯆꯠꯇꯨꯅ ꯀꯔꯤꯃꯠꯇ ꯍꯪꯂꯨꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯉꯣꯝꯕꯤ ꯐꯃꯨꯡꯗꯒꯤ ꯇꯥꯏ. ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧꯅꯦ, ꯃꯄꯨꯔꯣꯏꯕꯒꯤꯒ ꯈꯟꯕꯅꯦ. ꯋꯥ ꯂꯥꯟ ꯉꯥꯡꯈꯤꯗꯕ ꯀꯨꯏꯔꯕꯅꯤ. ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯒ ꯑꯝꯍꯥ ꯑꯣꯏꯔꯕꯅꯤ. ꯑꯉꯣꯝꯕꯤ ꯍꯤꯞꯂꯤꯕꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗꯦ.
ꯀꯨꯠꯁꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯍꯥꯏꯅ ꯐꯅ ꯀꯨꯏꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯕꯣ ꯆꯠꯈꯤꯕ ꯌꯥꯎꯕ ꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯅꯣꯡꯃꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯅꯔꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯤ꯫ ꯕꯤꯅꯥ ꯑꯄꯤꯛꯄ ꯃꯆꯥꯕꯨ ꯃꯅꯒꯟꯗ ꯄꯣꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩꯅ "ꯕꯤꯅꯥ, ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯛꯂꯕ꯭ꯔꯣ?" ꯕꯤꯅꯥ ꯅꯤꯡꯕ ꯀꯥꯏꯅ ꯇꯞꯅ "ꯍꯣꯏ ꯃꯥꯕꯣꯛ." "ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯂꯩꯕꯥꯛ ꯑꯁꯤ ꯍꯤꯡꯕꯗ ꯋꯥꯒꯗꯧꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯏꯟꯁꯥꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ?" "ꯑꯌꯥꯝꯕꯗꯤ ꯏꯪꯈꯣꯜꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯤꯅ ꯈꯔ ꯄꯨꯔꯛꯄꯁꯨ ꯌꯥꯎꯏ." "ꯅꯠꯇꯦ ꯅꯪꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯒ ꯀꯣꯅꯨꯡ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯅꯤꯡꯊꯧꯗ ꯍꯪꯂꯨꯆꯣ ꯌꯥꯗ꯭ꯔꯣ?" ꯕꯤꯅꯥ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯅꯤ꯫ ꯕꯤꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯀꯨꯏꯗ꯭ꯔꯤ꯫ ꯃꯆꯥ ꯑꯍꯥꯟꯕ ꯑꯗꯨꯅ ꯊꯥ 3 ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯕ ꯕꯤꯅꯥ ꯉꯁꯤꯗꯤ ꯅꯧꯔꯕꯤ ꯃꯥꯅ ꯀꯩꯊꯦꯜ ꯊꯣꯔꯛꯂꯤ꯫ ꯕꯤꯅꯥ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯃꯥꯕꯣꯛ, ꯑꯩꯁꯨ ꯆꯠꯂꯨꯗ꯭ꯔꯤ꯫ ꯀꯩꯗꯧꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯖꯤꯟꯅꯤꯡꯗ꯭ꯔꯤ." ꯀꯕꯣꯛꯂꯩꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ "ꯃꯤ ꯅꯨꯡ ꯊꯥꯔꯛꯇꯨꯅꯁꯨ ꯀꯔꯤꯃꯇ ꯍꯪꯂꯗ꯭ꯔꯕ꯭ꯔꯣ?" "ꯍꯪꯂꯗ꯭ꯔꯤ꯫ ꯏꯃꯥꯕꯣꯛ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯊꯦꯡꯈꯤꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯅꯥ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯒ ꯀꯣꯛꯇ ꯄꯨꯔꯤꯕ ꯊꯨꯃꯣꯛ ꯑꯗꯨꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩꯅ ꯕꯤꯅꯥꯕꯨ ꯌꯦꯡꯗꯨꯅ ꯐꯅ ꯀꯨꯏꯅ ꯂꯩꯍꯧꯏ꯫ ꯇꯥꯂꯛ ꯑꯁꯤꯗ ꯁꯦꯂꯨꯡꯕ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯁꯦꯂꯨꯡꯕꯗ "ꯁꯦꯂꯨꯡꯕ, ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯁꯦꯂꯨꯡꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ "ꯏꯃꯥꯕꯣꯛ, ꯌꯦꯡꯉꯨꯇꯣ, ꯇꯧꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ?" ꯃꯥꯡꯗ ꯆꯠꯈꯤꯕ ꯕꯤꯅꯥꯕꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯁꯦꯂꯨꯡꯕ ꯀꯕꯣꯛꯂꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ "ꯇꯧꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯀꯩꯅꯣ ꯈꯔ ꯆꯠꯇꯨꯅ ꯍꯪꯂꯕ ꯀꯩꯗꯧꯒꯦ?" "ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯩ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯀꯦ." "ꯃꯥꯒꯤ ꯋꯥꯗ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯦ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯤꯀꯞ ꯈꯣꯜꯅ ꯊꯜꯂꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯖꯔꯝꯕꯗꯣ ꯂꯥꯟꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯏꯁꯨ ꯍꯥꯏꯗꯦ, ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ꯫ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯅ ꯀꯔꯤ ꯂꯩꯕ?" ꯁꯦꯂꯨꯡꯕ ꯄꯥꯈꯣꯝ ꯑꯗꯨ ꯈꯨꯝꯒꯗꯕ ꯇꯟꯁꯤꯜꯂꯛꯂꯦ꯫ ꯀꯨꯏꯔꯦ ꯃꯥꯅ ꯄꯥꯈꯣꯝ ꯑꯁꯤ ꯈꯨꯝꯂꯛꯄ, ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯦ꯫ ꯁꯦꯂꯨꯡꯕ ꯇꯟꯅ "ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯀꯥꯁꯅ ꯅꯥꯕ ꯐꯕ ꯉꯥꯏꯔꯤ꯫ ꯃꯥ ꯐꯕꯒ ꯆꯠꯅꯤ ꯍꯥꯏꯅ..." ꯀꯕꯣꯛꯂꯩ ꯊꯕꯥꯛ ꯌꯩꯗꯨꯅ "ꯍꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯒꯗꯧꯔꯤꯕ ꯑꯗꯨꯗꯤ?" "ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯁꯦ꯫ ꯑꯉꯝꯕꯅꯦ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ." "ꯅꯠꯇꯦ ꯁꯦꯂꯨꯡꯕ, ꯃꯅꯥꯎ ꯄꯀꯥ ꯅꯥꯕ ꯁꯨꯛꯐ ꯐꯔꯣꯏ, ꯑꯩ ꯈꯪꯉꯤꯀꯣ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯏꯔꯥꯡ ꯍꯧꯔꯛꯀꯅꯤ꯫ ꯄꯨꯋꯥꯔꯤꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯥꯁꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯍꯟꯒꯅꯨꯀꯣ, ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ." "ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯩ ꯁꯣꯏꯗꯅ ꯍꯧꯗꯣꯛꯆꯒꯦ." ꯁꯦꯂꯨꯡꯕ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯇꯣꯂꯦꯟ ꯀꯪꯂꯥ ꯁꯅꯊꯣꯡꯗ ꯊꯦꯡꯅꯔꯦ꯫ ꯁꯦꯂꯨꯡꯕ ꯀꯨꯝꯊꯗꯨꯅ "ꯏꯄꯨ, ꯀꯥꯏꯗ ꯂꯦꯡꯕꯤꯔꯨꯒꯦ ꯍꯥꯏꯕꯅꯣ?" "ꯑꯉꯣꯝꯕꯤ ꯍꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ꯫ ꯃꯁꯥ ꯉꯝꯗꯅ ꯂꯩꯕ ꯀꯨꯏꯔꯦ ꯍꯥꯏ." "ꯐꯔꯦ ꯏꯄꯨ, ꯑꯗꯨꯗꯤ ꯂꯦꯡꯕꯤꯔꯨꯔꯣ꯫ ꯍꯜꯂꯛꯑꯒ ꯋꯥꯔꯤ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯁꯥꯟꯅꯁꯤ." "ꯍꯣꯏ, ꯏꯄꯨ ꯀꯨꯏꯔꯛꯂꯣꯏ, ꯅꯪꯁꯨ ꯆꯠꯊꯣꯛꯂꯝꯒꯅꯤ." ꯑꯅꯤꯗꯣ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯔꯦ꯫ ꯁꯦꯅꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯡ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯨ ꯇꯣꯂꯦꯟ ꯎꯕꯗ ꯍꯧꯒꯠꯇꯨꯅ "ꯏꯄꯨ." ꯁꯦꯅꯨ ꯇꯣꯂꯦꯟꯗ ꯈꯨꯔꯨꯝꯂꯛꯏ꯫ "ꯌꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯅꯃꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ?" "ꯏꯄꯨ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ." ꯁꯦꯅꯨ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤ ꯑꯗꯨꯗ ꯇꯨꯡꯒ ꯃꯥꯡꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯋꯥꯡꯒꯣꯜ ꯃꯃꯥꯕꯨ ꯆꯝꯐꯨꯠ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯒꯣꯜ ꯇꯣꯂꯦꯟ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯇꯣꯂꯦꯟ ꯋꯥꯡꯒꯣꯜꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ "ꯏꯄꯨꯒꯤ ꯋꯥꯡꯒꯣꯜ." ꯋꯥꯡꯒꯣꯜ ꯈꯨꯝꯗꯦ, ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨ ꯂꯧꯗꯨꯅ ꯇꯣꯂꯦꯟꯗ ꯄꯤꯔꯛꯏ꯫ "ꯏꯄꯨ, ꯁꯤꯗ ꯐꯝꯕꯤꯌꯨ." ꯇꯣꯂꯦꯟ ꯃꯥꯗꯤ ꯋꯥꯡꯒꯣꯜꯒꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫
Ingak ngakri, asingbi mama ama oina angombina machada hairei. Chalo chalo, ipugi haira khare semujo. Yare yare, ipu thoina chaning bopokte. Wangol kari sukhumlamdana changki senusu inaki, tolen angombida ngakna. Angombi kauraklibadugi atra khangna. Ipu, namaugi laibak asida kari tamlamlibano khangte. Amagi mathakta ama. Naupuri base, atai kanagi nati, manau ibungo yai magini. Asi hairaga angombi makhata bangamda kapkre. Tolen hairaklibaду tabada harauba amadi nungaitaba animagna mikup aduda phaurare. Tolen masu takibani loyumba amadi wangolgi mari khangkibani. Tolen marau laino makoktu nomduna. Sana idi mutlaroidana. Anido nga hakti kari khalibano khangti tumin lairuraga angombina tapna amu. Ipu, sana konungda kari pau laibagi. Makhoigi pau amata phangba ngamdrabara. Ngamde. Sana konungi wa haibabu. Manau ibungo naba phaba haina ngaiduna lairibasi. Mana natragadi kanana chatpigadauri. Chatpinaba laite haina adumak thokpa taribra. Karigumba lanpham mai pakpa oirabadi. Makhoi halakpa yarena. Haujik phauba halaktriba asinadi. Angombi mamangda thokibado tanja aduda ningsinglaktuna heki kablai. Chummi nangna haiba. Manau ibungo pakase marau khara tawgadawni. Kuire mana asumna tawraklibasi. Adubu ngasidi asengba amadi khanglaga. Ai hankraga wari saruba tari. Aina maksu ichang thawba ngamdre. Haujikti manau ibungo yai mata. Aigi wa tabibani. Masu haujikti laitraba asida. Aidi asibaga pangkhak oirabani. Sana konungdaga ai lengningrabani. Mayam asigi tangdangba ama khanglabadi aisu yumda kumlagi haina leplabani. Anidu haira khare semduna puthorei. Wangolna haira du tolengi mamangda thamduna hairei. Ipu, masi chabi. Yare. Isubu thoidokpa ana ayek atopa yaudedana. Wangol kaisu khumba ngamde mamaidu luktaduna mapidu laimaida tarei. Tolen wangol ki tarakliba mapidu uraduna hairei. Kapkanu. Isugi laibakta asum thoo haina tamlambane. Isor khurum soidana mai pakani. Wangol tarakliba mapidu taithoktuna. Ipu, makhoigi pau amata tadrabra. Makhoi karam kanda lakani haibagi. Wangol khonjal tanik hanglai. Haujik phaubagidi thoidokpa leiti. Thoina nungsa thirunu dai susidi. Yubaras tarai ba misak nate. Aina magi magul khang ma soidana halakani. Wangol sana konungi mi uraga madi loyumba makhoi anigi haukraba waribu hena lingsingba helai. Wangol sana luktaduna mapidu athat akham leitana sintharei. Tolen makhatana angombida onsinduna. Ihe, aidi ikaw kaurari. Angombi, nangbu kayam kana ngamdabano. Khangdeda ipu. Pangalse khangson thabagumna taw. Atai thoidokpadi tawbanati. Hai, yade. Mado yade. Thauna leigadabani. Nangna adumna leirabadi nachasing ase kamdawgani. Phare. Ipu su chatlagi. Sana konungda watana rugadabale. Ai wafam ase ining thawdasu hangatlagi. Wangol pakhatna. Nate ipu. Wafam se sana konung yohanbigano. Tolen noktuna. Hai, karigi isuna chingnabano, karigi pakhatli. Mado aremba nate. Sana asengbani. Yubaraja leiramnabadi. Kanagi sana tangbalda thangbam haktuna thamgadawribani. Mangphadraba lotpa yabi nate. Ipuna pumnama phananaba sinnani. Phare. Ipu chatlagi. Wangol tolenda khurumai. Yare. Isu asoi angam yaudana mai mit pangba oisan. Wangol kablai. Kappa yade. Sidagidine ipu toina lakani. Cheksinna laigadabani ko. Senusu khurumai. Haugulo sen. Nangnasu wangol se khare yingsinbiyu ko. Ipu toina lakani. Awat apa lairabasu hekta lao. Makhoida haiba talasu ipu lairi ko. Angombi
ꯊꯧꯅꯥ ꯂꯩ ꯅꯆꯥꯁꯤꯡꯒꯤ ꯈꯜꯂꯨ ꯁꯣꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯑꯉꯣꯝꯕꯤ ꯃꯃꯤꯠ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯇꯣꯂꯦꯟ ꯏꯃꯨꯡ ꯑꯗꯨꯕు ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯝꯂꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯇꯣꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯛꯏ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯅꯥꯎ ꯄꯀꯥ ꯑꯗꯨ ꯀꯧꯊꯣꯛꯄꯤꯗꯨꯅ ꯏꯕꯦꯝꯃ ꯁꯤꯖ ꯌꯥꯎꯅ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯟꯅꯁꯤ ꯁꯦꯂꯨꯡꯕꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯃꯁꯤꯃꯛꯅꯤ ꯈꯟꯖꯕ ꯁꯅꯊꯣꯡꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯆꯠꯂꯣ ꯏꯃꯥꯒ ꯄꯀꯥꯒ ꯀꯧꯊꯣꯔꯛꯎ ꯁꯦꯂꯨꯡꯕ ꯑꯅꯤꯗꯨꯕꯨ ꯀꯧꯕ ꯆꯦꯟꯈꯤ ꯅꯣꯡꯗ꯭ꯔꯦꯟ ꯄꯀꯥ ꯁꯅꯥꯒꯤ ꯊꯣꯡꯖꯤꯟꯗ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩ ꯅꯣꯡꯗ꯭ꯔꯦꯟ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯄꯪꯂꯨꯔꯦꯗꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯁꯨꯡꯁꯨ ꯁꯨꯗꯅ ꯆꯥꯔꯕꯅꯤ ꯄꯥꯝꯕꯣꯝ ꯑꯁꯤ ꯀꯌꯥꯗꯤ ꯆꯥꯎꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯆꯤꯞꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤ ꯆꯠꯂꯅꯤ ꯆꯥꯛꯁꯤ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯦ ꯍꯥꯡꯉꯣꯏ ꯈꯣꯡꯂꯛꯂꯦ ꯋꯥꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯄꯥꯝꯕꯣꯝꯗ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯄꯀꯥ ꯁꯅꯥ ꯃꯄꯥꯟꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯆꯪꯗꯨꯅ ꯃꯅꯨꯡꯗ ꯉꯧꯕ ꯇꯥꯎꯕ ꯀꯌꯥ ꯑꯃ ꯆꯥꯔꯤ ꯃꯥꯅ ꯆꯥꯕ ꯂꯣꯏꯕꯒꯤ ꯑꯔꯦꯝꯕ ꯑꯗꯨꯅꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯆꯥꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯨꯏꯔꯦ ꯄꯀꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯕꯒꯤ ꯅꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯁꯥ ꯊꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯁꯦꯂꯨꯡꯕ ꯄꯀꯥ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯊꯠꯇꯨꯅ ꯈꯔ ꯇꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯆꯪꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯂꯩꯔꯤꯕꯁꯦ ꯎꯗꯕ꯭ꯔꯥ ꯁꯦꯂꯨꯡꯕ ꯁꯥꯎꯅꯤꯡꯂꯛꯏ ꯅꯣꯡꯗ꯭ꯔꯦꯟ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯁꯥꯎꯔꯞꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯇꯥꯡ ꯆꯥꯗꯦ ꯍꯟꯗꯣꯛ ꯁꯦꯂꯨꯡꯕ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯪꯒꯦ ꯇꯧꯏ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯨꯛꯁꯨ ꯊꯠꯇꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯗꯅꯣ ꯅꯪꯁꯨ ꯅꯪꯒꯤ ꯃꯄꯨꯒꯨꯝꯅ ꯅꯅꯥꯗꯨꯕꯨ ꯄꯪꯉꯕꯣ ꯁꯦꯂꯨꯡꯕ ꯂꯣꯌꯨꯝꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯁꯦꯂꯨꯡꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯄꯜꯂꯕ ꯅꯉꯛ ꯑꯗꯣ ꯂꯩꯊꯦꯛꯀꯗꯕꯅꯤ ꯅꯪ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯧ ꯄꯣꯡꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯛꯏ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯉꯛꯁꯦ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯆꯥꯟꯕ ꯂꯩꯇꯦ ꯅꯪꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯀꯕꯣꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯅꯤ ꯈꯪꯉꯕ ꯁꯦꯂꯨꯡꯕ ꯈꯨꯇꯨꯝ ꯑꯗꯨ ꯇꯥꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯤꯟꯒꯦ ꯇꯧꯏ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯨꯠ ꯑꯗꯨ ꯈꯟꯗꯨꯅ ꯄꯥꯛꯊꯩ ꯃꯅꯨꯡꯗꯒꯤ ꯑꯅꯤ ꯑꯗꯨꯅ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯀꯥ ꯁꯅꯥꯅ ꯂꯧꯔꯛꯏ ꯍꯥꯏ ꯀꯅꯥꯅꯣ ꯁꯦꯂꯨꯡꯕ ꯊꯤꯟꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯗꯨꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯅ ꯅꯈꯣꯏ ꯑꯅꯤ ꯀꯧꯍꯧꯔꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯁꯦꯂꯨꯡꯕ ꯁꯥꯎꯅ ꯆꯠꯈꯤ ꯅꯣꯡꯗ꯭ꯔꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯁꯦꯂꯨꯡꯕꯕꯨ ꯌꯦꯡꯗꯨꯅ ꯁꯤꯔꯝꯅꯤꯗ ꯃꯊꯧꯅꯥꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯃꯒꯤꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯀꯔꯤ ꯏꯅꯤꯡꯊꯧꯅ ꯂꯥꯎ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇ ꯆꯥꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯌꯦꯜꯂꯛꯑꯕ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯎꯅ ꯄꯀꯥ ꯁꯅꯥꯕꯨ ꯀꯧꯕ ꯆꯪꯈꯤ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯇꯥꯟꯅꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯨꯔꯔꯦ ꯄꯨꯔꯦꯝꯕꯅ ꯇꯣꯂꯦꯟꯗ ꯍꯥꯏꯔꯛꯏ ꯏꯄꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯨ ꯇꯥꯕꯤꯌꯨ ꯁꯤꯖ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯕꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯗꯅ ꯁꯨꯝ ꯃꯔꯩꯔꯕꯗꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯃꯅ ꯌꯥꯏꯃꯒꯤꯅ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯈ꯭ꯔꯒ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯝꯗꯧꯕ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯈꯟꯅꯍꯧꯕꯅ ꯐꯒꯅꯤ ꯅꯤꯡꯖꯩ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯅꯤ ꯁꯤꯖ ꯏꯕꯦꯝꯃ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯆꯨꯝꯃꯤ ꯏꯄꯨꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯄꯀꯥ ꯁꯅꯥꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯃꯨꯛ ꯊꯥꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯁꯤ ꯄꯀꯥ ꯁꯅꯥ ꯃꯉꯣꯟꯗ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯄꯀꯥ ꯀꯥꯎꯗ꯭ꯔꯤ ꯀꯕꯣ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯊꯝꯈꯤꯕ ꯄꯣꯠ ꯅꯩꯈꯤꯕꯗꯨ ꯄꯀꯥ ꯁꯥꯎꯔꯞꯅ ꯂꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯒꯤ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏꯀꯣ ꯃꯌꯥꯝꯕꯨꯡꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤꯅꯣꯅꯦ ꯏꯅꯥꯎꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯕꯣ ꯌꯥꯝꯕꯨꯡꯅ ꯎꯕꯤꯔꯤꯕꯗꯨ ꯉꯥꯏ ꯍꯛꯆꯥꯡ ꯑꯁꯦ ꯀꯟꯈꯠꯅꯕ ꯍꯥꯏꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯈꯨꯅꯨ ꯆꯥꯗꯨꯅ ꯊꯥꯛꯇꯨꯅ ꯂꯩꯖꯔꯤꯕꯁꯤꯅꯤ ꯇꯟꯖꯥꯁꯤꯗ
ꯀꯕꯣꯂꯥꯟꯗ ꯑꯃꯨꯛ ꯆꯠꯂꯕꯗꯤ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯕꯅꯤ. ꯅꯅꯥꯏ ꯑꯩꯗꯤ ꯀꯕꯣ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ. ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯃꯤ ꯊꯥꯈꯤꯁꯤ. ꯉꯥꯏꯈꯣꯅꯦ ꯄꯀꯥ, ꯅꯪꯕꯨ ꯃꯤ ꯊꯥꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯒꯦ? ꯃꯔꯨ ꯑꯣꯏꯅ ꯃꯤꯁꯤꯡꯗꯤ ꯆꯠꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ. ꯁꯦꯂꯨꯡꯕ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯀꯥꯒꯤ ꯑꯅꯥꯕꯁꯤ ꯐꯈꯤꯔꯣꯏ ꯈꯪꯏ. ꯃꯤꯅꯕꯨ ꯐꯔꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ. ꯄꯥꯛ ꯐꯈꯤꯔꯣꯏ. ꯐꯕ ꯉꯝꯗꯅ ꯁꯤꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯄꯀꯥ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯥꯊ꯭ꯔ ꯃꯥꯁꯨ ꯈꯪꯏ. ꯄꯀꯥ ꯁꯥꯎꯅ ꯈꯣꯜ ꯀꯟꯅ ꯍꯥꯏꯔꯛꯏ. ꯑꯍꯩ ꯁꯦꯂꯨꯡꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯍꯥ? ꯑꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯇꯧꯁꯤꯟꯅꯕ ꯌꯥꯎꯏ? ꯅꯪꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕꯅꯤꯅ ꯅꯪꯃ ꯆꯠꯂꯨꯗꯅ. ꯆꯠꯀꯅꯤ. ꯀꯅꯥꯃꯠꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤ. ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯁꯤꯔꯨꯕꯅ ꯍꯦꯟꯅ ꯐꯩ. ꯑꯁꯨꯛ ꯀꯨꯏꯅ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯅꯤꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯊꯣꯛꯄꯗ ꯃꯧꯅ, ꯃꯆꯦꯅ, ꯃꯆꯜꯁꯤꯡꯅ ꯑꯩꯒꯤ ꯏꯕꯨꯡꯗꯣ, ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯣ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ, ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯪꯂꯕꯗ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯑꯁꯤꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ. ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ ナꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕ ꯑꯇꯥꯎꯕ ꯆꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯎꯕꯤꯔꯝꯃꯔꯣꯏ, ꯈꯪꯕꯤꯔꯝꯃꯔꯣꯏ. ꯁꯦꯂꯨꯡꯕ ꯉꯁꯤꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ. ꯉꯥꯡꯕ ꯌꯥꯕ ꯋꯥ ꯌꯥꯗꯕ ꯋꯥ ꯍꯥꯏꯕ ꯑꯃꯃꯨꯛ ꯊꯤꯗꯅ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ. ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯁꯤꯒꯤ ꯀꯩꯝꯇ ꯌꯦꯡꯗꯦ, ꯈꯟꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥ? ꯄꯀꯥꯁꯅꯥ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯑꯅꯤꯁꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯅꯤ. ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁꯪꯒꯠꯅꯔꯛꯇꯨꯅ ꯑꯀꯟꯕ ꯃꯔꯩ ꯌꯦꯠꯅꯔꯛꯏ. ꯑꯅꯤꯃꯛꯀꯤ ꯃꯒꯨꯜ ꯈꯪꯕ ꯇꯣꯂꯦꯟꯅ ꯈꯥꯝꯖꯤꯜꯂꯛꯏ. ꯌꯥꯔꯦ ꯌꯥꯔꯦ ꯇꯣ, ꯅꯈꯣꯏ ꯑꯅꯤꯃꯛꯇꯣ. ꯍꯧꯖꯤꯛ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯤ. ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯁꯅꯊꯣꯡ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯋꯥꯍꯪꯒꯤ ꯋꯥꯍꯪ ꯉꯥꯛꯇꯅꯤ, ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯑꯉꯣꯝꯕꯤ ꯐꯥꯎꯕ ꯑꯉꯣꯝ ꯅꯤꯡꯊꯧ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥ ꯏꯕꯦꯝꯃ ꯇꯣꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ. ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ. ꯁꯤꯖ ꯏꯕꯦꯝꯃ ꯍꯔꯤꯃꯇꯤꯅ ꯈꯪꯅꯤꯡꯅ, ꯏꯄꯨ ꯍꯥꯏꯕꯤꯌꯨ, ꯏꯆꯥ ꯋꯥꯡꯒꯣꯜ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯇꯣꯂꯦꯟ ꯄꯥꯛ ꯈꯨꯝꯗꯦ. ꯄꯨꯔꯦꯝꯕ ꯑꯃꯨꯛꯁꯨ ꯍꯪꯖꯤꯜꯂꯛꯏ. ꯏꯄꯨ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ. ꯇꯣꯂꯦꯟ ꯈꯨꯝꯅꯤꯡꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯃꯒꯤ ꯁꯅꯥ ꯏ ꯃꯤꯇꯝꯕ ꯊꯥꯕꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯤ. ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯀꯥꯁꯅꯥ ꯃꯥꯗꯤ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯕꯒꯨꯝ ꯏꯟꯗ꯭ꯔꯤ ꯄꯨꯝꯕ ꯄꯨꯝꯁꯥ ꯁꯥꯔꯛꯏ. ꯄꯀꯥꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯀꯔꯤ? ꯋꯥꯡꯒꯣꯜꯕꯨ? ꯋꯥꯡꯒꯣꯜ ꯁꯅꯥꯕꯣ? ꯁꯤꯖ ꯏꯕꯦꯝꯃ ꯃꯥꯗꯤ ꯍꯔꯥꯎꯅ, ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯏꯄꯨ, ꯁꯅꯥ ꯏ ꯃꯤꯇꯝꯂꯕ, ꯊꯥꯕꯨꯝ ꯁꯨꯖꯤꯜꯂꯛꯂꯕ. ꯇꯣꯂꯦꯟ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯏꯁꯨ ꯑꯗꯨꯗꯤ ꯍꯤꯡꯕ ꯃꯆꯦꯠ ꯁꯤꯕ ꯃꯆꯦꯠ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯦ ꯈꯥꯡꯗꯨꯅ ꯋꯥꯅ ꯂꯦꯜꯂꯤ. ꯄꯀꯥꯁꯅꯥ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ, ꯌꯥꯔꯦ ꯏꯄꯨ, ꯋꯥꯐꯝ ꯑꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯤꯔꯣ. ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ. ꯁꯦꯡꯉꯤꯁꯨ ꯈꯪꯗꯦ, ꯁꯦꯡꯗꯦꯁꯨ ꯈꯪꯗꯦ. ꯌꯥꯝꯕꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯍꯦꯛꯇ ꯄꯤꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯂꯝꯖꯥ ꯑꯗꯨꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯃꯐꯝꯁꯤꯗ ꯉꯥꯡꯕꯤꯒꯅꯨ. ꯇꯣꯂꯦꯟ ꯄꯀꯥꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯇꯣꯂꯦꯟ ꯁꯥꯎꯅ, ꯄꯀꯥ, ꯅꯪꯒꯤ ꯋꯥꯁꯤ ꯃꯤꯇꯝꯂꯤꯕ ꯏ ꯑꯗꯨ ꯂꯝꯖꯥꯅꯤ ꯁꯤꯔꯥ? ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯄꯨ. ꯂꯨꯍꯣꯡꯗꯨꯅꯁꯨ ꯂꯧꯕ ꯅꯠꯇꯕ ꯂꯩꯁꯥ ꯂꯩꯁꯥꯅ ꯃꯤꯔꯣꯟꯕ. ꯃꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯀꯔꯝꯅ ꯏꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕꯒꯤ ꯋꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯄꯀꯥꯁꯅꯥ. ꯋꯥꯡꯒꯣꯜ ꯁꯅꯥ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ. ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯥꯕ, ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ. ꯀꯔꯤ? ꯏꯄꯨꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯧꯒꯠꯄꯤꯔꯤꯕ? ꯇꯧꯕꯤꯅꯨ ꯏꯄꯨ. ꯈꯨꯕꯝ ꯑꯁꯦ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ. ꯄꯨꯔꯦꯝꯕ ꯁꯥꯎꯔꯞꯅ, ꯀꯔꯤꯅꯣ ꯄꯀꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯃꯥꯡꯗ ꯐꯝꯂꯤꯕ ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯒꯦ? ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖꯅ ꯈꯨꯝꯂꯛꯏ. ꯇꯣꯛꯄꯤꯔꯣ ꯄꯨꯝꯅꯃꯛ. ꯏꯆꯥ ꯌꯥꯏꯃ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯣ ꯈꯪꯂꯒꯅꯤ. ꯃꯗꯨ ꯐꯥꯎꯕꯗꯤ ꯏꯄꯨ, ꯋꯥꯡꯒꯣꯜ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯤꯌꯨ. ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯐꯝ ꯑꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯀꯔꯤ ꯀꯔꯝ ꯇꯧꯈꯤꯁꯤꯒꯦ ꯍꯥꯏꯕꯗꯣ
ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯟꯅꯔꯁꯤ, ꯄꯨꯔꯦꯝꯕ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯟꯕ ꯍꯥꯏꯕꯁꯤ ꯏꯅꯥꯎ ꯄꯀꯥꯒ ꯁꯦꯂꯨꯡꯕꯒꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯂꯝꯖꯤꯡꯗꯨꯅ ꯆꯠꯂꯨꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯄꯀꯥ ꯁꯅꯥꯃꯥꯗꯤ ꯋꯥꯡꯒꯣꯜ ꯁꯅꯥꯒꯤ ꯄꯥꯎ ꯑꯗꯨꯒ ꯇꯥꯕꯒ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯀꯥ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯁꯥ ꯉꯝꯗꯦ, ꯑꯩ ꯀꯕꯣ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯆꯠꯀꯦ ꯍꯥꯏꯔꯒ ꯌꯥꯃꯨꯡ ꯆꯠꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯀꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯜꯂꯤꯕ ꯃꯐꯤ ꯑꯗꯨ ꯀꯜꯂꯝꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤ꯫ ꯄꯨꯔꯦꯝꯕ ꯍꯧꯒꯠꯇꯨꯅ ꯃꯅꯥꯎꯗ ꯂꯥꯎꯔꯛꯏ, ꯄꯀꯥ, ꯅꯪ ꯃꯇꯣꯏꯅꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯆꯥꯕꯨ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯇꯣꯛꯎ, ꯃꯉꯥꯎ ꯊꯤꯕ ꯅꯅꯥꯎ, ꯃꯥꯟꯅꯔꯨꯔꯅꯨ, ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯌꯦꯡꯉꯣ ꯏꯃꯥ, ꯑꯩꯒꯤ ꯃꯥꯛꯁꯤꯗ ꯃꯐꯤ ꯐꯥꯎꯕ ꯀꯂꯝꯗꯨꯅ ꯆꯪꯈ꯭ꯔꯤꯕꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ, ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ꯫ ꯄꯨꯔꯦꯝꯕ ꯃꯥꯁꯨ ꯉꯁꯤꯗꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦꯂꯨꯡꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯅꯅꯥꯏꯗ ꯆꯠꯂꯕꯁꯨ ꯆꯠꯆꯔꯒꯦ꯫ ꯃꯗꯨ ꯌꯥꯗꯦ ꯁꯦꯂꯨꯡꯕ, ꯃꯥꯅ ꯆꯠꯂꯣꯏ ꯍꯥꯏꯔꯒ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯒ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯏꯄꯨ, ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯆꯪꯕ ꯊꯕꯥꯟ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤ, ꯅꯁꯨ ꯆꯠꯆꯔꯒꯦ꯫ ꯇꯣꯂꯦꯟ ꯈꯤꯇꯪ ꯃꯀꯥ ꯂꯥꯝꯅ, ꯐꯔꯦ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯃ ꯌꯦꯡꯗꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯌꯥꯝꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯥꯕ ꯄꯨꯔꯦꯝꯕ ꯀꯕꯣ ꯆꯠꯇꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯍꯥꯏꯕꯗꯨ ꯌꯥꯅꯔꯦ꯫ ꯋꯥꯡꯒꯣꯜ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯣꯟ ꯃꯅꯥꯛ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯄꯤꯔꯝꯕ ꯒꯨꯂꯥꯕ ꯑꯗꯨꯁꯨ ꯂꯩ꯫ ꯋꯥꯡꯒꯣꯜ ꯁꯅꯥ ꯌꯦꯠꯇ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯋꯥꯡꯒꯣꯜ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯒꯨꯂꯥꯞꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯋꯥꯡꯒꯣꯜ ꯆꯠꯂꯝꯕꯗꯒꯤ ꯂꯣꯌꯨꯝꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯒꯨꯂꯥꯞ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯞꯇꯨꯅ ꯃꯊꯟꯇ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯤꯔꯝꯕ ꯒꯨꯂꯥꯞ ꯑꯁꯤꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯂꯧꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯋꯥꯍꯟꯕꯅꯣ? ꯀꯨꯏꯔꯦ ꯅꯪꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ, ꯅꯪꯒꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯎꯒꯕ ꯂꯣꯌꯨꯝꯕ? ꯅꯅꯥꯎ ꯄꯥꯡꯒꯜ ꯁꯣꯟꯕꯤꯗꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯏꯗꯣꯝ ꯏꯊꯟꯇ ꯀꯔꯝ ꯂꯦꯜꯂꯨ ꯍꯥꯏꯕꯅꯣ? ꯋꯥꯡꯒꯣꯜ ꯃꯊꯟꯇ ꯂꯩ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯃꯣꯏ ꯐꯥꯎꯅ ꯀꯞꯆꯔꯛꯏ꯫ ꯃꯅꯥꯛꯇ ꯁꯦꯅꯨꯒꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯋꯥꯡꯒꯣꯜ ꯆꯪꯁꯤꯟꯗꯨꯅ ꯈꯨꯗꯥ ꯑꯃꯗ ꯐꯝꯗꯨꯅ ꯁꯦꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯈꯜꯂꯛꯏ, ꯁꯦꯅꯨ, ꯅꯪꯗꯤ ꯀꯌꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ? ꯏꯐꯝꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯕꯅꯤꯀꯣ? ꯅꯪꯒꯤ ꯋꯥꯈꯜ, ꯊꯃꯣꯏ ꯑꯗꯣ ꯀꯌꯥꯗ ꯍꯥꯡꯂꯝꯒꯅꯤ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ? ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯂꯩꯅꯤꯡꯉꯤ꯫ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯏꯐꯝꯗ ꯆꯪꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯋꯥꯡꯒꯣꯜ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯄꯤ꯫ ꯌꯨꯝꯌꯥꯏꯗ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ꯫ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯥꯏꯃꯟ ꯑꯣꯏꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃꯅꯤ꯫ ꯋꯥꯡꯒꯣꯜ ꯁꯅꯥ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯩꯆꯤꯟꯅ ꯄꯨꯃꯝꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯉꯥꯟꯕꯨ ꯌꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯕꯨ ꯎꯔꯛꯏ꯫ ꯋꯥꯡꯒꯣꯜ ꯊꯣꯡꯕꯥ ꯑꯗꯨ ꯇꯞꯅ ꯊꯤꯡꯖꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯊꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯝꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯑꯀꯪꯕ ꯒꯨꯂꯥꯞ ꯑꯗꯨ ꯊꯝꯗꯨꯅ ꯊꯛꯇ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯖꯗꯨꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯁꯨ ꯇꯞꯅ ꯏꯪꯅ ꯁꯤꯟꯊꯕ ꯂꯦꯞꯇ꯭ꯔꯤ꯫ ꯋꯥꯡꯒꯣꯜ ꯑꯆꯤꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯕ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯋꯥꯈꯜꯇꯅ ꯃꯀꯣꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯈꯥꯏꯔꯛꯏ꯫ ꯂꯣꯌꯨꯝꯕ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎꯒꯕ? ꯅꯪꯕꯨ ꯉꯥꯏꯕꯗ ꯆꯣꯛꯊꯔꯕꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯎꯗ꯭ꯔꯕꯔꯣ? ꯏꯇꯥ ꯊꯥꯖ, ꯅꯪꯗꯤ ꯄꯨꯝꯅꯃꯛ ꯎꯔꯝꯒꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯂꯣꯌꯨꯝꯕꯗ ꯃꯥꯕꯨꯇ ꯋꯥꯅ ꯉꯥꯏꯔꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨꯕ? ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯣꯌꯨꯝꯕ ꯃꯥꯇꯕꯨ ꯉꯥꯏꯕꯗ ꯄꯨꯟꯁꯤ ꯑꯁꯦ ꯄꯤꯈꯝꯅꯈꯤꯕ ꯇꯥꯔꯦ꯫ ꯋꯥꯡꯒꯣꯜ ꯁꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯒꯨꯂꯥꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯂꯩꯔꯥꯡ ꯑꯁꯤ ꯈꯛꯇ ꯁꯤꯟꯅꯔꯝꯕ꯭ꯔꯥ? ꯑꯩꯕꯨ ꯊꯅꯝꯕ꯭ꯔꯥ? ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯅꯪꯗꯤ ꯋꯥꯗꯕ꯭ꯔꯣ? ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯄꯥꯎ ꯑꯃꯠꯇ ꯇꯥꯍꯜꯂꯛꯇꯕꯗꯤ?
ꯑꯩꯅ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯒꯤ ꯅꯪꯒꯤ ꯁꯅꯥꯁꯦ ꯉꯁꯤꯗꯤ ꯋꯥꯔꯦ. ꯂꯣꯌꯨꯝꯕ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎꯒꯕ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯡꯒꯣꯜꯅ ꯀꯞꯂꯤꯕꯗꯨ ꯁꯦꯅꯨ ꯏꯃꯨꯡꯗꯒꯤ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ. ꯋꯥꯡꯒꯣꯜ ꯁꯅꯥꯅ ꯆꯣꯛꯊꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯦꯅꯨ ꯄꯥꯈꯠꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯁꯦꯅꯨ ꯋꯥꯡꯒꯣꯜꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, "ꯅꯪꯗꯤ ꯑꯆꯤꯛꯄꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ." ꯁꯦꯅꯨ ꯋꯥꯡꯒꯣꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯈꯠꯂꯤ. ꯋꯥꯡꯒꯣꯜ ꯁꯦꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯦꯅꯨ, ꯑꯩ ꯑꯆꯤꯛꯄꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯧꯒꯦ. ꯑꯩꯒꯤ ꯊꯃꯣꯏ, ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯩꯁꯥ ꯌꯥꯝ ꯂꯥꯡꯉꯤ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯌꯩꯍꯟꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩ ꯃꯩꯁꯥ ꯌꯥꯝ ꯂꯥꯡꯉꯤ ꯁꯦꯅꯨ, ꯑꯩ ꯃꯩꯁꯥ ꯌꯥꯝ ꯂꯥꯡꯉꯤ." ꯁꯦꯅꯨ ꯋꯥꯡꯒꯣꯜ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ. ꯋꯥꯡꯒꯣꯜ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯁꯦꯅꯨ, ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯆꯤꯜ ꯃꯔꯨꯝꯗ ꯁꯨꯝ ꯂꯣꯠꯈ꯭ꯔꯤꯕꯁꯦ. ꯁꯦꯅꯨ, ꯅꯪꯁꯨ ꯍꯥꯏꯌꯨ, ꯑꯩꯒꯤ ꯂꯣꯌꯨꯝꯕ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ? ꯃꯥꯕꯨ ꯉꯥꯏꯕꯗ ꯑꯩ ꯋꯥꯔꯦ. ꯅꯪ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯣ." ꯋꯥꯡꯒꯣꯜ ꯁꯦꯅꯨꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯍꯦꯟꯅ ꯀꯞꯂꯛꯏ. ꯁꯦꯅꯨ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ. ꯁꯦꯅꯨ ꯋꯥꯡꯒꯣꯜꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯄꯤꯗꯨꯅ, "ꯁꯦ, ꯀꯞꯀꯅꯨ ꯇꯣ. ꯏꯄꯨꯅ ꯆꯠꯂꯨꯅꯕ ꯀꯟꯅ ꯂꯥꯡꯉꯤ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ." "ꯅꯠꯇꯦ ꯁꯦꯅꯨ, ꯇꯨ ꯌꯦꯡꯉꯨ. ꯒꯨꯂꯥꯞꯁꯤꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯁꯒꯣꯜ ꯁꯥꯃꯨ ꯇꯧꯗꯨꯅ ꯂꯨꯄꯥꯒꯤ ꯂꯩ ꯆꯥꯏꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯦ. ꯑꯗꯨꯒ ꯒꯨꯂꯥꯞ ꯑꯁꯤꯒꯨꯝꯅ ꯑꯩꯕꯨ ꯑꯈꯥꯡ ꯀꯟꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯥ ꯑꯩꯕꯨ ꯀꯔꯤꯃꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯉꯤ. ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯦꯅꯨ, ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯋꯥꯡꯒꯣꯜ ꯁꯅꯥ ꯍꯦꯟꯅ ꯀꯞꯂꯛꯏ. ꯁꯦꯅꯨ ꯀꯔꯤ ꯋꯥꯍꯩꯅ ꯋꯥꯡꯒꯣꯜ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯁꯦꯅꯨ ꯃꯥꯁꯨ ꯋꯥꯡꯒꯣꯜ ꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯒ ꯁꯦꯅꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯋꯥꯡꯒꯣꯜ ꯁꯅꯥ, ꯆꯪꯉꯁꯤ. ꯏꯃꯥ ꯇꯥꯈꯤꯕ ꯇꯥꯔꯦ. ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯏꯃꯥꯁꯨ ꯇꯨꯝꯊꯈꯤꯕ. ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ?" ꯋꯥꯡꯒꯣꯜ ꯁꯅꯥ ꯃꯄꯥꯕꯨꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. "ꯁꯦꯅꯨ, ꯄꯥꯕꯨꯡꯁꯨ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦꯀꯣ. ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ? ꯑꯩ ꯄꯥꯕꯨꯡꯕꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯁꯦꯅꯨ." ꯋꯥꯡꯒꯣꯜ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯁꯦꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ. ꯑꯗꯨꯒ, "ꯁꯦꯅꯨ, ꯂꯥꯛꯑꯣ. ꯄꯥꯕꯨꯡꯒ ꯑꯩꯒꯤ ꯂꯣꯌꯨꯝꯕꯒ ꯀꯧꯁꯤ ꯂꯥꯛꯑꯣ. ꯃꯣꯏ ꯀꯕꯣ ꯆꯠꯈꯤꯕꯅꯤ. ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯀꯨꯏꯅ ꯀꯔꯤꯒꯤ ꯍꯜꯂꯛꯇꯕꯅꯣ? ꯂꯣꯏꯄꯣꯠ ꯊꯧꯕ ꯆꯠꯄꯕꯨ ꯑꯁꯨꯛ ꯀꯨꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯁꯦꯅꯨ, ꯄꯥꯕꯨꯡ ꯊꯤꯔꯨꯁꯤ. ꯑꯩꯒꯤ ꯂꯣꯌꯨꯝꯕ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ." ꯁꯦꯅꯨ ꯋꯥꯡꯒꯣꯜꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯐꯥꯗꯨꯅ ꯀꯞꯂꯛꯏ. "ꯅꯠꯇꯦ ꯋꯥꯡꯒꯣꯜ, ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯤ. ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎꯒꯕ." ꯑꯆꯤꯛꯄ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯅꯤꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗු ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯝꯕ ꯍꯔꯤ ꯅꯣꯡꯅꯥꯡ ꯐꯥꯎꯕ ꯈꯣꯡꯕ ꯂꯦꯞꯇꯨꯅ ꯌꯦꯡꯈ꯭ꯔꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯒꯣꯜ ꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯑꯁꯨꯝ ꯍꯤꯜꯂꯛꯂꯦ. ꯂꯣꯠꯇꯨꯅ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ. ꯂꯩꯆꯤꯟꯅ ꯄꯨꯝꯃꯝꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯩꯇꯩ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯅꯝꯗ ꯂꯨꯝꯈ꯭ꯔꯕ ꯆꯥꯎꯔꯕ ꯅꯨꯡ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯖꯒꯥꯏ ꯆꯐꯨ ꯑꯀꯥꯏꯕꯗꯨꯒꯤ ꯃꯊꯛꯇ ꯆꯠꯍꯜꯂꯤ. ꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯈꯨꯠꯇ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯆꯩ ꯑꯗꯨꯅ ꯋꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯀꯜꯂꯤ. ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯍꯦꯔꯗꯨꯅ ꯆꯩꯅꯥ ꯈꯥꯡꯅꯩ. ꯁꯦꯅꯥꯄꯇꯤꯅ ꯆꯩ ꯑꯗꯨꯅ ꯀꯟꯅ, "ꯆꯠꯂꯣ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯞꯅ ꯆꯠꯂꯣ ꯍꯥꯏꯒꯦ? ꯃꯁꯤ ꯌꯥꯗꯦꯅꯦ." ꯑꯃꯨꯛꯁꯨ ꯆꯩꯅ ꯀꯟꯁꯤꯜꯂꯤ. ꯂꯣꯌꯨꯝꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕꯗꯨ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ. ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯌꯣ ꯆꯩꯅꯥꯅ ꯀꯕꯣ ꯂꯝꯗꯝ ꯄꯨꯝꯅꯤꯟ ꯂꯦꯜꯂꯤ. ꯁꯅꯥꯅꯨ ꯂꯥꯎꯔꯤ ꯈꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ. ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯎꯐꯨꯟ ꯋꯥꯏꯐꯨꯟꯅ ꯃꯁꯝ ꯄꯨꯝꯕ ꯇꯩꯔꯕ ꯎꯐꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯣꯜꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ
ꯅꯨꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯁꯥ ꯂꯨꯝꯅ ꯆꯠꯂꯤꯕ ꯂꯣꯌꯨꯝꯕꯕꯨ ꯎꯔꯛꯏ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯣꯌꯨꯝꯕ ꯃꯥꯇꯅ ꯇꯣꯉꯥꯟ ꯇꯥꯔꯤ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯂꯣꯌꯨꯝꯕꯗ ꯑꯣꯏꯔꯤ꯫ ꯃꯄꯥꯕꯨꯡꯅ ꯁꯦꯅꯥꯄꯇꯤꯗ ꯀꯔꯦꯝꯅꯅ ꯇꯧꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯅꯥꯄꯇꯤ, ꯃꯥꯡꯗ ꯆꯠꯂꯤꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯤꯡꯊꯧꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯏꯅꯤꯡꯊꯧ, ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯨꯕꯔꯥꯖ ꯂꯣꯌꯨꯝꯕꯅꯤ꯫ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯕꯨ ꯅꯍꯥꯃꯈꯩ ꯎꯔꯒꯁꯨ ꯃꯁꯛ ꯃꯃꯤꯡ ꯅꯤꯡꯊꯤꯅ ꯈꯪꯗꯕꯅꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯈꯨꯝꯂꯛꯄ ꯇꯥꯔꯒ ꯃꯊꯟꯇ, ꯀꯔꯤ? ꯂꯣꯌꯨꯝꯕ ꯍꯥꯏꯕ? ꯁꯅꯥꯅꯨ ꯆꯦꯞꯊꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯟꯕꯗꯤ? ꯆꯠꯂꯣ, ꯃꯐꯤ ꯑꯁꯦ ꯁꯦꯒꯥꯏꯔꯨꯆꯣ꯫ ꯃꯤꯅꯥꯏ ꯃꯈꯣꯏꯅ ꯃꯄꯨꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯦꯅꯥꯄꯇꯤ ꯊꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯈꯥꯅ ꯁꯦꯅꯥꯄꯇꯤꯕꯨ ꯌꯦꯡꯉꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯑꯃꯨꯛꯁꯨ ꯃꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ, ꯃꯤꯅꯥꯏ ꯅꯈꯣꯏꯒꯨꯝꯕꯅ ꯁꯤꯒꯨꯝꯕ ꯐꯤꯖꯦꯠ ꯁꯦꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ, ꯈꯪꯉꯕ? ꯃꯤꯅꯥꯏꯗꯤꯅꯦ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯂꯩꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯃꯁꯥꯗ ꯊꯣꯡꯕ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯊꯣꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯏ ꯆꯦꯟꯊꯔꯛꯀꯗꯧꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯣꯌꯨꯝꯕꯒꯤ ꯃꯤꯠ ꯃꯄꯥ ꯑꯗꯨꯗ ꯆꯩ ꯑꯗꯨꯅ ꯊꯤꯟꯗꯨꯅ, ꯍꯥꯏ, ꯅꯃꯤꯠꯁꯤ ꯈꯥꯅꯒꯁꯨ ꯌꯦꯡꯉꯤꯅꯦ ꯃꯁꯦ꯫ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯅꯥꯗꯅꯣ? ꯍꯥ? ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯀꯌꯥꯗꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯑꯃꯨꯛ ꯃꯐꯤ ꯌꯥꯎꯗ꯭ꯔꯕ ꯃꯅꯒꯟꯗꯨꯗ ꯀꯟꯁꯤꯜꯂꯛꯏ꯫ ꯁꯅꯥꯅꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯄꯨꯔꯝꯕ ꯅꯨꯡ ꯑꯗꯨ ꯂꯥꯛꯇꯅ ꯈꯪꯍꯧꯗꯅ ꯂꯪꯈꯤ꯫ ꯑꯗꯨꯒ ꯈꯨꯠꯂꯩ ꯊꯨꯅ ꯁꯦꯅꯥꯄꯇꯤ ꯉꯛꯁꯝ ꯑꯗꯨ ꯀꯟꯅ ꯆꯞꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕꯗꯨ ꯅꯤꯡꯊꯧ ꯎꯔꯗꯨꯅ ꯄꯥꯈꯠꯅ, ꯍꯥꯏ, ꯀꯅꯥ ꯂꯩ? ꯆꯠꯂꯨꯅꯦꯍꯦ꯫ ꯂꯩꯔꯝꯕ ꯀꯕꯣ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯅꯤꯡꯊꯧ ꯀꯨꯟꯖꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ, ꯃꯁꯤ ꯂꯝ ꯀꯥꯁꯨ ꯍꯦꯟꯕ ꯁꯥꯏꯅꯦ꯫ ꯃꯅꯝ ꯑꯁꯤ ꯇꯠꯄ ꯃꯈꯩ ꯁꯦꯒꯥꯏ ꯆꯐꯨ ꯃꯊꯛ ꯑꯁꯤꯗ ꯐꯝꯍꯟꯗꯨꯅ ꯐꯨꯗꯠꯂꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯀꯥꯎꯕ ꯅꯤꯛꯄ ꯇꯧꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡ ꯁꯅꯥꯅꯨ ꯃꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯥꯎꯅ ꯃꯥꯒꯤ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯌꯥꯝ ꯏꯟꯊꯣꯛꯇꯨꯅ, ꯍꯟꯗꯣꯛꯑꯣ, ꯑꯩ ꯇꯧꯒꯦ, ꯂꯝ ꯀꯥꯁꯨ ꯍꯦꯟꯕ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯅꯥꯄꯇꯤꯒꯤ ꯆꯥꯎꯔꯕ ꯀꯔꯤ ꯎꯕ ꯀꯥꯟꯗ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕ ꯊꯝꯕ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯟ ꯀꯥꯇꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯩ ꯑꯗꯨꯅ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯍꯟꯗꯛꯃꯨꯛꯇꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯂꯥꯎꯔꯛꯏ꯫ ꯁꯅꯥꯅꯨ ꯃꯥꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯪꯍꯧꯗꯅ, ꯏꯃꯥ! ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ꯫ ꯀꯕꯣ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯗꯨ ꯃꯥꯁꯨ ꯎꯔꯤ꯫ ꯀꯕꯣ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥꯒ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯀꯕꯣ ꯅꯤꯡꯊꯧ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯝꯂꯒ ꯃꯈꯥ ꯆꯠꯊꯅꯕ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯣꯌꯨꯝꯕ ꯐꯨꯕ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯩ꯫ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤ꯫ ꯀꯕꯣ ꯅꯤꯡꯊꯧ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯁꯤꯖꯥ, ꯅꯆꯥ ꯑꯁꯦ ꯈꯔ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧ꯫ ꯁꯤꯖ ꯏꯕꯦꯝꯃ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯉꯥꯡꯒꯤ ꯑꯥꯔꯊ ꯈꯪꯉꯤ꯫ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯃꯤꯠꯂꯩ ꯈꯣꯟꯊꯣꯛ ꯑꯃꯅ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯕꯤ ꯃꯃꯥ ꯏꯕꯦꯝꯃꯅꯤ꯫ ꯀꯕꯣ ꯅꯤꯡꯊꯧ ꯃꯆꯥꯗ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯌꯦꯡꯂꯤꯕꯅꯣ? ꯃꯇꯨꯡ ꯌꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯁꯅꯥꯅꯨ ꯉꯁꯥꯏꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯃꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯕꯣ ꯅꯤꯡꯊꯧ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤꯗꯤꯅꯦ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯄꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯋꯥꯠꯂꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯉꯛꯁꯝ ꯑꯁꯦ ꯁꯗꯟ ꯊꯥꯗꯨꯅ ꯇꯨꯕꯠ ꯇꯨꯕꯠ ꯀꯛꯄꯅ ꯃꯄꯥ ꯆꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯐꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯌꯦꯡꯉꯨ, ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯍꯣꯠꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯠꯇꯦꯗꯅ? ꯅꯠꯇꯦ, ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯕꯨ ꯀꯅꯥ ꯑꯃꯠꯇ ꯑꯐꯕ ꯅꯠꯇꯦ꯫ ꯏꯄꯥꯅ ꯇꯧꯔꯤꯕꯁꯦ ꯋꯥꯠꯃꯜꯂꯕꯅꯤ꯫ ꯃꯇꯨꯡ ꯃꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯕꯣ ꯅꯤꯡꯊꯧ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫
ꯀꯕꯣ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯥꯡꯗꯗꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯇꯞꯂꯤ ꯏꯪꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯍꯤꯡꯁꯥ ꯌꯥꯎꯗ꯭ꯔꯤ꯫ ꯃꯗꯨꯃꯛꯅ ꯁꯅꯥꯅꯨꯅꯁꯨ ꯃꯄꯥꯕꯨꯡꯕꯨ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯤ ꯑꯣꯏꯅ ꯈꯟꯗ꯭ꯔꯤ꯫ ꯁꯅꯥꯅꯨ ꯃꯄꯥꯕꯨꯡꯒꯤ ꯅꯨꯡꯄꯥꯟ ꯅꯥꯏꯕ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯌꯦꯡꯂꯨꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯤ ꯑꯃꯕꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯊꯝꯕꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯪ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯧꯈ꯭ꯔꯤꯕ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅꯅꯦ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯊꯧꯅꯥ ꯈꯪꯍꯜꯂꯤꯕꯅꯤ, ꯎꯠꯂꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪ ꯄꯥꯕꯨꯡꯅꯅꯦ ꯁꯥꯎꯔꯛꯂꯕꯗꯤ ꯀꯅꯥꯝꯇꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ." ꯁꯅꯥꯅꯨ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯍꯜꯂꯤ꯫ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯁꯦꯂꯨꯡꯕꯗ ꯍꯥꯏꯔꯛꯏ, "ꯁꯦꯂꯨꯡꯕ, ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯒꯤ ꯃꯊꯛ ꯑꯁꯤꯗ ꯅꯦꯠꯍꯟꯗꯨꯅ ꯆꯠꯍꯜꯂꯨ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯈꯨꯡꯀꯠ ꯂꯥꯈꯠꯄ ꯇꯧꯕ ꯌꯥꯔꯣꯏ." ꯀꯕꯣ ꯅꯤꯡꯊꯧ ꯇꯝꯊꯤꯔꯕ ꯌꯥꯊꯪ ꯀꯌꯥ ꯑꯃ ꯇꯥꯎꯊꯔꯝꯂꯒ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯈꯤ꯫ ꯁꯦꯂꯨꯡꯕ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯎꯔꯛꯏ, "ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯊꯛ ꯑꯁꯤꯗ ꯅꯦꯠꯇꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗꯕ ꯊꯣꯛꯂꯒꯗꯤ ꯅꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯗ ꯅꯥꯔꯦꯡ ꯍꯨꯠꯇꯨꯅ ꯅꯨꯡꯁꯥꯗ ꯌꯥꯏꯗꯨꯅ ꯊꯝꯒꯅꯤ." ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯃꯌꯥꯝꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯦ꯫ ꯅꯣꯡꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕꯗ ꯅꯦꯠꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥꯗ ꯄꯥꯞ ꯂꯪꯁꯤꯟꯕꯒꯨꯝ ꯊꯣꯛꯇꯨꯅ ꯌꯥꯅꯤꯡꯗꯗꯨꯅ ꯃꯄꯤ ꯇꯥꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯁꯦꯂꯨꯡꯕꯅ ꯂꯥꯎꯔꯛꯏ, "ꯍꯥꯏꯔꯤꯕꯁꯤ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯗꯨꯃꯛ ꯇꯧꯒꯅꯤ." ꯅꯣꯡꯌꯥꯏ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯣꯌꯨꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦꯂꯨꯡꯕ ꯅꯣꯡꯌꯥꯏꯒꯤ ꯅꯪꯒꯟ ꯑꯗꯨꯗ ꯆꯩꯅ ꯏꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯆꯠꯂꯨ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯆꯠꯂꯨꯗꯅ, ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤ?" ꯁꯦꯂꯨꯡꯕ ꯅꯣꯡꯌꯥꯏꯒꯤ ꯀꯂꯥꯛ ꯑꯗꯨꯗ ꯆꯩꯅ ꯀꯜꯂꯛꯏ꯫ ꯅꯣꯡꯌꯥꯏ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯈꯥꯡꯏ꯫ ꯅꯣꯡꯌꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, "ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯇꯣꯜꯂꯕ ꯑꯩꯕꯨ ꯏꯔꯥꯜ ꯂꯪꯁꯤꯟꯍꯟꯕꯤꯒꯅꯨ꯫ ꯍꯥ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤꯗꯃꯛꯇꯅꯤꯀꯣ꯫ ꯅꯪꯒꯤ ꯃꯤꯆꯠ ꯑꯁꯤꯗꯕꯨ ꯄꯨꯠꯍꯜꯂꯝꯂꯔꯣꯏ." ꯅꯣꯡꯌꯥꯏ ꯂꯣꯌꯨꯝꯕꯒꯤ ꯅꯪꯒꯟ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯤꯕꯅ ꯂꯣꯌꯨꯝꯕꯕꯨ ꯅꯦꯠꯇꯨꯅ ꯆꯠꯅꯈꯤ꯫ ꯃꯈꯥꯗ ꯆꯦꯒꯥꯏ ꯆꯐꯨꯒꯤ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯁꯥꯗꯒꯤ ꯏ ꯐꯨꯠ ꯐꯨꯠ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯍꯜ ꯑꯃꯃꯨꯛ ꯌꯧꯔꯛꯇꯨꯅ, "ꯌꯨꯕꯔꯥꯖ, ꯅꯅꯥꯏꯕꯨ ꯂꯪꯁꯤꯟꯕꯤꯒꯅꯨꯀꯣ꯫ ꯍꯥ ꯅꯣꯡꯗꯝꯕ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯑꯁꯦ ꯌꯦꯡꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯤ." ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯌꯨꯝꯕꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯈꯨꯗꯨꯝꯅ ꯁꯨꯗꯨꯅ ꯈꯥꯡꯏ꯫ ꯂꯣꯌꯨꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯍꯥꯏꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟ ꯊꯨꯡꯈꯤꯕꯅꯤ꯫ ꯃꯊꯥꯗ ꯂꯩꯕ ꯑꯉꯥꯡ ꯅꯋꯥ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯍꯪꯉꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯕꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯕꯟꯗꯤ ꯑꯣꯏꯅ ꯀꯌꯥ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯅꯗꯦ ꯃꯌꯥꯝ ꯑꯗꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯣꯌꯨꯝꯕ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟ ꯌꯩꯔꯕ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯂꯗ꯭ꯔꯤ꯫ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯀꯪꯁꯤꯟꯈꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯅꯞꯁꯤꯟꯗꯨꯅ ꯍꯌꯤꯡ ꯋꯥ ꯏꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯀꯥ ꯁꯅꯥ ꯃꯥꯗꯤ ꯋꯥꯡꯒꯣꯜ ꯁꯅꯥꯅ ꯁꯅꯥꯏ ꯅꯥꯎꯄꯨꯔꯤ ꯇꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯃꯣꯏ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯋꯥꯅꯔꯤꯕ ꯀꯞꯅ ꯂꯥꯎꯅꯔꯤꯕ ꯀꯔꯤꯃꯠꯇ ꯆꯪꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯋꯥꯡꯒꯣꯜ ꯃꯥꯇꯒꯤ ꯋꯥꯈꯜꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯅꯣꯡꯗ꯭ꯔꯦꯟ ꯄꯀꯥ ꯁꯅꯥꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯀꯧꯕ ꯆꯪꯂꯛꯏ꯫ "ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯖꯍꯧꯔꯤ, ꯍꯥꯟꯅꯅꯕ." ꯄꯀꯥ ꯁꯅꯥ ꯁꯥꯎꯅ ꯄꯥꯝꯕ ꯀꯩꯅ ꯉꯪꯕꯒꯨꯝꯅ, "ꯑꯩ ꯆꯥꯛꯀ ꯀꯩꯃꯠꯇ ꯆꯥꯅꯤꯡꯗꯦ ꯅꯣꯡꯗ꯭ꯔꯦꯟ." "ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯃꯨꯛ ꯇꯧꯕꯤꯔꯕꯒꯦ? ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ?" "ꯅꯨꯡꯁꯤꯖꯕꯤ, ꯄꯥꯝꯖꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯒ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ?" ꯅꯣꯡꯗ꯭ꯔꯦꯟ ꯄꯀꯥ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ, "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ, ꯈꯨꯅꯥꯡ ꯆꯥꯔꯕ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡꯅꯤ꯫
ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯑꯗꯨꯅ ꯅꯟꯗꯨꯅ ꯈ꯭ꯋꯥꯡ ꯇꯦꯛꯂꯦꯗ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯅꯆꯗꯦ ꯃꯅꯥꯎ ꯏꯕꯨꯡ ꯁꯨꯝꯗꯧꯕꯃꯨꯛꯀꯤ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ ꯉꯥꯏꯈꯣ ꯀꯕꯣꯗ ꯀꯅꯥ ꯀꯅꯥ ꯆꯠꯄ ꯇꯥꯔꯦ ꯉꯔꯥꯡꯗꯤ ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯆꯠꯂꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯐꯩ ꯆꯠꯁꯟ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯄꯀꯥꯁꯅꯥ ꯋꯥꯈꯜ ꯑꯃ ꯂꯩꯕꯒꯨꯝꯅ ꯊꯃꯣꯏ ꯄꯦꯟꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯅꯣꯡꯗ꯭ꯔꯦꯟ ꯄꯀꯥꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄ ꯑꯃ ꯄꯣꯛꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕꯤꯔꯤꯕꯗꯨꯗꯤ ꯍꯥꯏ ꯑꯄꯪꯕ ꯀꯔꯤꯒꯤ ꯍꯔꯥꯎꯔꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯃꯨꯛ ꯂꯥꯛꯀꯗꯧꯔꯕꯅꯤ ꯌꯦꯡ ꯌꯥꯝꯕꯨꯡꯅ ꯀꯕꯣ ꯆꯠꯈ꯭ꯔꯤꯉꯩ ꯋꯥꯡꯒꯣꯜꯒꯤ ꯋꯥꯡꯒꯣꯜ ꯁꯅꯥꯗꯤ ꯑꯩꯒꯤ ꯇꯥꯔꯒꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡꯁꯨ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯂꯣꯏ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯌꯦꯡ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯌꯥꯝꯕꯨꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯊꯥꯏꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯀꯕꯣ ꯅꯤꯡꯊꯧ ꯑꯔꯥꯏꯕ ꯑꯣꯏꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ ꯃꯈꯣꯏꯒ ꯃꯩꯇꯩ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕꯗ ꯃꯈꯣꯏ ꯅꯣꯞꯂꯔꯣꯏ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯦ ꯅꯨꯡꯉꯥꯏꯕꯤꯌꯨ ꯅꯠꯇꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯍꯧꯒꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯉꯥ ꯄꯥꯏ ꯆꯒꯦꯝ ꯄꯣꯝꯍꯧꯏ ꯕꯥ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯀꯥꯁꯅꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯅꯣꯡꯗ꯭ꯔꯦꯟ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇ ꯆꯥꯔꯣꯏ ꯍꯥꯏꯔꯝꯕ ꯃꯥꯅ ꯑꯗꯨꯒ ꯀꯔꯤ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯧꯔꯕ ꯑꯗꯨꯒ ꯋꯥꯡꯒꯣꯜ ꯑꯃꯨꯛꯁꯨ ꯂꯧꯒꯗꯧꯔꯤꯕ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝ ꯐꯖꯩ ꯅꯤꯡꯊꯧ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯌꯦꯡꯕ ꯇꯥꯕ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯄꯀꯥꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯐꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯨꯔꯦꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯑꯆꯤꯛꯄ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯇꯨꯅ ꯏꯃꯥꯒꯤ ꯄꯨꯔꯦꯝꯕ ꯏꯆꯥꯕꯨ ꯀꯔꯤ ꯈꯜꯂꯝꯂꯤꯕꯅꯣ ꯍꯥꯟꯅ ꯇꯥꯡꯖ ꯂꯨꯛꯊꯗꯨꯅ ꯂꯩꯕꯗꯤ ꯏꯃꯥ ꯅꯆꯥꯒꯤ ꯋꯥꯈꯜꯁꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗꯦ ꯏꯅꯥꯎ ꯌꯥꯏꯃꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯛꯀꯅꯤ ꯅꯣꯡꯃꯇ ꯁꯤꯟꯈꯤꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯅ ꯍꯜꯂꯛꯈꯤꯗꯕ ꯏꯅꯥꯎ ꯌꯥꯏꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯍꯜꯂꯛꯇꯕ ꯍꯥꯏꯕ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯅꯪꯂꯝꯂꯒꯅꯤ ꯆꯨꯝꯃꯤ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗꯦ ꯏꯃꯥꯁꯨ ꯏꯄꯨ ꯃꯥꯏꯕ ꯀꯧꯔꯨꯅꯕ ꯍꯥꯏꯅ ꯃꯤ ꯊꯥꯈꯤꯕꯅꯤ ꯉꯥꯏꯔꯤꯕꯅꯤ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯈꯠꯇꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯏꯅꯥꯎ ꯄꯀꯥꯁꯦ ꯃꯔꯧ ꯑꯃ ꯏꯊꯥꯡ ꯊꯥꯡ ꯏꯃꯥ ꯑꯩꯗꯤ ꯃꯤꯇꯣꯞꯄꯨ ꯆꯤꯡꯅꯔꯛꯇ꯭ꯔꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯅꯥ ꯑꯃꯠꯇ ꯌꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯌꯥꯝ ꯄꯣꯛꯄꯗ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯏꯃꯥ ꯋꯥꯡꯒꯣꯜꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯃꯅ ꯂꯧꯔꯕꯗꯤ ꯆꯨꯝꯕꯅꯤ ꯏꯅꯥꯎ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯏꯗꯤ ꯃꯥꯡꯐꯗꯦ ꯅꯪ ꯁꯦꯂꯨꯡꯕꯕꯨ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯔꯒꯦ ꯏꯃꯥ ꯃꯈꯣꯏꯗ ꯆꯪꯂꯨꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ ꯏꯃꯥꯅ ꯐꯅꯅꯕ ꯈꯔ ꯑꯝꯇ ꯁꯤꯟꯕꯤꯈ꯭ꯔꯣ ꯑꯉꯣꯝꯕꯤꯁꯨ ꯅꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕꯗꯨꯅꯤ ꯁꯤꯖ ꯃꯅꯥꯛꯇ ꯂꯩꯕ ꯃꯅꯥꯏ ꯑꯃꯗ ꯍꯥꯏꯔꯛꯏ ꯆꯠꯂꯨ ꯁꯦꯂꯨꯡꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯁꯦꯂꯨꯡꯕ ꯁꯤꯖꯒꯤ ꯌꯥꯊꯪ ꯐꯪꯂꯗꯨꯅ ꯆꯪꯂꯛꯏ ꯁꯦꯂꯨꯡꯕ ꯁꯤꯖ ꯑꯃꯗꯤ ꯄꯨꯔꯦꯝꯕꯗ ꯍꯧꯅꯕꯤ ꯎꯠꯂꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯆꯪꯉꯛꯎ ꯁꯤꯗ ꯁꯦꯂꯨꯡꯕ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ ꯁꯤꯖ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯋꯥꯡꯒꯣꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯗꯕ ꯂꯩ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯦꯂꯨꯡꯕ ꯌꯥꯊꯪ ꯄꯨꯗꯨꯅ ꯊꯣꯛꯈꯤ ꯑꯌꯨꯛꯅꯤ ꯁꯦꯅꯨ ꯆꯥꯛ ꯊꯣꯡꯂꯤ ꯋꯥꯡꯒꯣꯜꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯁꯦꯅꯨ ꯆꯥꯛ ꯊꯣꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯆꯥꯅꯤꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ ꯋꯥꯡꯒꯣꯜ ꯁꯅꯥ ꯇꯞꯅ ꯍꯩꯅꯤꯡꯗꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯊꯣꯡꯉꯨ
Senu masu Wangolbu mikup amata oirabasu nungainaba haiduna hotnajabani adubu magi hotnajaman mangduna adumak toi. Imung sida leiba miyoi khudingmak ngasidi kana amatagi mino takhidre. Magi awaba podo madu puduna wakhal thokjaba migumna leinakhre. Matam amada kayada nungaina nokheduna panjaramba. Imung aduna ngasidi kayada maisa langkraba. Talak aduda selumbugi sagol makhol tarai. Wangol phamlambadagi fokhogatuna. Senu, tariba makhol asi aigi loyumbagi natra. Senu ingangai. Wangol amuksu haraubagumna hairai. Senu, lao, aigi loyumbana aibu lobo lai. Aibu lobo lai. Aina haija, aigi loyumba lakani haina. Wangol sumangnumda kana jenthoki Senu tane. Selungbana thongalda changakpa aduda ani adu jenthoklakliba adu selungbana ure. Wangol selungba oiramba aduda chap lepki. Selungba masu ingaw ngawi. Selungba sagol adudagi tapna kumtharai. Wangol amuksu chensilli aduga. Selungba, loyumba la aura bro. Aibu loyumba na lauru lao haina nangbu tharakpa natro. Ma kayam kuire lakpa. Aigi pabungdi yaurak bra. Wangol sana leplambadagi kaptuna phamthaki. Senu chensilli. Wangol sana kainu nangna tawrisibo. Anidu kapne. Selungba Wangol sana ki phibam adu ubada haige haina lakliba wa adu haigadaba pungkaw kawki. Nongmata punba ukhidraba masam adu koyet yesenduna ipa phana punsili numit kayani tumludabagi mitki akoiba adu ikut kutna muna khangi. Koidana bi khazai adu ichap senduna jairungi mafam khangri. Selungba nga hak wakhal amada tawraga tapna hairai. Senu, imasina Wangol sanabu kauri. Hore nungsa nimtharakpada tapna amukta lao. Phagani Selungba. Selungba mafam aduda panthana laibada ma chingnaba poglai. Matam amada Senu tabu yingjaningkiba Selungbani. Nungsana kukton yauri. Madu phawba loyumba lekriba mafam adudagi machi khajik phawba lengdri. Sananu thoglaktuna maning thonglomdagi lona yengi. Mababungna pong ningthaugi lanmi mayam amaga cha thaktuna nungaina langli. Sananu mirak narak yengduna khongthang launa kanduna loyumbagi manakta changlai. Mamaidu upsinduna tariba loyumbagi manakta tapna phamtharai. Mamai adudagi chentharakliba ina ikangkangna tairi. Upsinduna leiriba loyumbagi masa paiduna thongna pumba khomjinduna loyumbabu laithoraknanaba kanna hone. Sananugi hotnajamanna loyumba masa adu asiba migumna laithorakle. Nupa malaba sabat lum lauba changkholaba loyumbagi masak adu sananu ngasidi mayek seng urai. Loyumbagi sawong sabat maithong adu ubada sananu magi hakchang pumba tu chungkiba khanghaude. Haukiba matamda amuk phawba chungkidaba mihul ama sinba thongna chunglai.